अहानबदेम नमरुइब पाव अमा पांदमदगी लखचगे मणिपुर की इरांग मरी लेनबा केस की स्टेट रिपोर्ट पिरकनबा सुप्रीम कोर्ट ना खंगनख्रे मणिपुर इरांग मरी लेनना थोकप हिंसा की थौदोकसिंगी मतंगदा सीबीआई अमसुंग एनआईए ना थिगटपगी मतंग अमदि चार्ज शीट थांगतख्रबा केससिंग होजिक पावदा लेरिबा स्टेट रिपोर्ट की मरिक सुंबो वरुन पिखलकनबा ngarang सुप्रीम कोर्ट ना मणिपुरी गवर्नमेंट सीबीआई अमसुंग एनआईए दा खंगनख्रे सुप्रीम कोर्ट की चीफ जस्टिस डीवाई चंद्रचूड़ जस्टिस जेपी परिडवाला अमसुंग जस्टिस मनोज मिश्रा की डिवीजन बेंच ना मणिपुरी वायलेंस का मरी लेनबा केससिंग की मतंग थिगटपगी मरिक सुंबो वरुन अमदि करम केससिंग की चार्ज शीट थांगतख्रबा के अमदि केस की ट्रायल अमदा सथरबा हाइबगी मरिक सुंबा रिपोर्ट अमा पिखलकनबा डायरेक्शन पीकिबनी मणिपुर लॉ एंड ऑर्डर ngakpagi thobuk civil society organization sing tawna apex court asina direction piba leite law and order ngakpagi thobuk state government na adumak tawgadabani haina su division bench aduna mayek singna phungdukhi state ki maikai da lepkhiba attorney general or Ben Katramna apex court asigi maikai degi makhatana khanghan khibada manipur da violence ki matang da justice kita mitalna lusingba committee ki khwaidi ki nobar report ki instruction state lenga kamasung prop agency na ngak na sanaba su pautak piki amadi committee asigi loirabagi maikai degi report adugi copy ama attorney general da pina basu khangan ki ningsing baya badi manipur gi rang mari lena thok hingsa gi thodok sing gi matang da CBI na thigatpa casing mamang sahi gi august supreme court na assam da transfer tawkhibani amadi apex court asina manipur gi hingsa gi thodok sing mari lena tongan ba direction kaya mamang da pikhiba laikhrabani aduga mathing update asina lok sabha mikhalda congress ki oina inner da pro AK bimol amadi outer da case अठर बुथगत नब रिकमेंड तौख्रे लागिब एप्रिल अमदित मे थादा पांगथोकनबा याय हाइना थाजन ब्रतारागनि पंसुब लोकसभा मिकल असिद मणिपुर की इनर अमसुंग आउटर पार्लियामेंटरी कॉन्स्टिट्यूएंसी अनिदा इंडियन नेशनल कांग्रेस की ओइना मियोय अनिगी मिंग मणिपुरी प्रदेश कांग्रेस कमिटी ने AIC दंगरांग थाखरे हैरी प्रेसना फंगबा थाजबा याबा पाव अमगी मतुंग इन इनर मणिपुरी पार्लियामेंटरी कॉन्स्टिट्यूएंसी द जवाहरलाल नेहरू यूनिवर्सिटी दिल्ली की सेंटर फॉर द स्टेट्स की असिस्टेंट प्रोफेसर डॉक्टर अंगोमसा बिमोल अकुइजम अमदी आउटर पार्लियामेंटरी कॉन्स्टिट्यूएंसी दा हाना उखरुल असेंबली कॉन्स्टिट्यूएंसी दा MLA ओइरंबा अल्फ्रेड कांगम एस अथरबु थगतनबा ngarang pamkiba MPCC gi lusing basing gi mifam aduna warep lawkibaga loinana AICC da makhoi ani gi maming recommend tawkhre hairi hana minister oiramba moirang them okendro gi babparada leiba yumda CLP gi lusing bo oibu bi yauna congress ki MLA sing amadi MPCC gi megasandra yauna maru oiba miyoy kyana saruk yaduna pung ani ahum supna khanaraba matungda hairiba mirep ani esi thakatnaba AIC da MPCC gi maikei gi recommend tawkhibani aduga mathangi update asina pandamdagi lukhuchage ST list Channaba Leingakna recommendation thadrifa fawbo mikhal amatada saruk yaroi MTU maitai bu ST list Channabagi state Leingakna recommendation thadrifa fawbo election amatada saruk yadaba amadi vote thathabagi thabuk amata tawdunaba phirep lawre haina maitai tribe union MMTU na phungdokragli सोइबम लेकाई वंखै खुनु त लेबा MMTU की ऑफिस त पांगथोक पाउमिसिंग उनबा अमद लुप असिगी यूथ विंग की कन्वेनर हॉबिजम सुरजित हाई मिखल अमद तसरु यादन फिरेप असि वखलुन मानब म्यूसिंग तानर मतुंग तुंगी मिरोल की दमक त खल्लग फिरेप असि लोबनी नागरिक अमा ओइबगी हक अदु फंगद्रि फावबा अमदी हक तांजनबगी तंजा पीद्रि फावबा मफम अदु दैखोइन अखोइगी मिहुत खनबगी मथौ ताद्रे मिटे इंडियन कॉन्स्टिट्यूशन के आर्टिकल 342(1) की मतुंग इनस ST लिस्ट सननबा हाइदुना स्टेट गवर्नमेंट रिकमेंडेशन थाबियो हाइदुना सही तरागनि थोइ हेना मखल मखा कया की खुंग सिंसिंदुना लागली असोबो खुंगसत कया अमदि मियाम गी मिफम कया पांगथोकतुना वरेप कया लौरब मतुंग सेंटर अमदि स्टेट लेंगाक मपुसिंदा पुसिंदुना अमदि तकनतुना लागली अदुबो हजुक फावबो स्टेट ना रिकमेंडेशन थाबिदना लेरी सेंटर गवर्नमेंट स्टेट लेंगाक रिकमेंडेशन थरकनब खंगहलक लेख्रबसु स्टेट गवर्नमेंट ना खंगसिनदना थौसादना हजुकसु तुमिना लेरी हिरमबसिगी मतंग ममंग सही की मार्च थादा MMTU की जुडिशरी बु थाजदुना मणिपुरी हाई कोर्ट रिट पिटिशन अमा थाजकी अमदी स्टेट गवर्नमेंट हाइरिबा केस असिगी मतंग सही अमगी मतम पिबिनबा हाई कोर्ट अपील तौखी अमदी कोर्ट न मदु याखी लोइना थाकिबा सही अमगी मतम था असि कुंतरुक लोइरे हाइरिबा रिट पिटिशन असिगी वयल हाई कोर्ट ऑफ मणिपुर नसु लौथोखरे मदुदी स्टेट गवर्नमेंट न मितैने ST लिस्ट सनबे याय नत्रगना यादे हाइबगी रिकमेंडेशन अथुबदा थागदबनी हाइना खंगन किबसु लेख्रबनी मागना मखा तारादुनु कोर्ट की याथंग मतुंग इना ताकिबा जजमेंट अदुगी मयुक्ता तोंगान बा कंगलुप कयाना अथेंगबा अमदी अयत पिरकपगी मथक्ता सुप्रीम कोर्ट ना फावो
yaunaduna awai akum tawnar matung High Court of Manipur da amuk tharakpadagi court asi asum aran gi bisar lauthokibani aduba hojik phawati state leingakna recommendation thabagi wafam leitri masigi on tainabada me ahum dagi thokliba maitei amadi koki gi hatna sunaba asi court ki order aduna ni haina phawbo maral siraki hairi mitei na ST list san bhaibasi court na lepkadaba natte haina MMTU na munna khangi tawbutabu Indian democracy da judiciary asisu ahum suba pillar gi manungda amani masi Lairi haiba citizen khudimakna kauthokpam thokte me ahum gi thorakliba hatna sunabagi irang marak asida miteini ST gi lista chandaba yade haiduna khungjang kaya makhal makha kaya changsinki madugi saruk amu oina mass miscall campaign ama sathaki amadi miyoi lakh mapan gi mayana taliba demand asi matik sai amadi state leingakna recommendation thafam thogi haina support toraki miyam ge pambagi matung inna thafam thokpa sing Chang khudingmak MMTU gi maikaidagi mari lenaba authority sing da loina pisin kre suknatagi hojik wali ba haiba bumitein ST list sanbada mathau taba socio economic amadi ethnographic report aduga loina recommendation thaba adum ngairabani hairi hanak pangthoka doriba assembly session aduda pak pukhatuna khanna binaba amadi recommendation thanaba haiduna MLA minister kaya ki mafam da satuna haijaki madugi mahi oina MLA kharna house to puthoraki tobutabu lengak pairiba mari lenaba house ki leader amadi minister amatna paukhum pikidabana miyam gi apamba adu oikidre mitei ST list sanbagi khungjang sangsin bada topa phurup amatna yetpa amadi athingba pibagi hak leite mamangai digi leminaraklaba kanglup kaya gi lusing Basinga su faminaduna miteini ST list sanbada mating pangbinaba hainasu yanakiba leikre adubu lautuna pamanba mongda miteini ST list sanbada apan bapibi basi pihaningde faminarga tathokta sintominasi hainasu khungdurli taliba demana silengak pairiba nakhoi gi naran nathum matke amadi nakhoi gi hak munge haibanate masi khoi gi pangphom thokpa hakni nakhoi na miyam gi mihut oirubagi lofom thokpa thodang adu lobiyu haiba khaktani masi pumnamak asina maram oiraga asuk kana hona jariba amadi hingbagi identity pumnamak loisilagle tampaki lamda sumnagi sada kunthra kaktamak khundariba mamingtagi oihoraba majority oiba kanglupni hainariba mitei kanglup asina miyam gi mihut khanbada saruk yafam thokliba sahi humdraga humdoigi hakmat khibagi laman ST central government compensation pigedabani haina su mahakna makhatana phungdoragli